Welcome back mayam. Ngasigi cinema sina animated comedy film ni. Cinema sigi maming na mayam na su khangnaramgani yengnaramani Ratatouille. Cinema se yamna phawhiba yamna nungaiba cinema amani. Magi rating se yamna wangi. IMDb da 8 ni. Aduga Rotten Tomatoes tana 96%, Metacritic tana 96%, aduga Google's users na 93% ni. Loina wangi. Cinema se semada crore lising amaga chama mungki changla changi. Maduga moina phangakpana crore lising mariga chatrukki changmuk phangki. Cinema se gi wari se haujarage. Cinema se hawada Paris taulei. Paris haiba lam se chak thongba haiba amadi ahawwa kaya ama thongaga puthokpa lam amani na khangnari bani. Maduda Remy kauba uchi ama magi family member lo yamna yami moisinduga puna laiminarami. Remy se amotpa apum asa chawa kya pamde mana chawa pamise fresh ngata chai ahaw athum fresh kuma se mana manam namaga chawa yamna pamcharami. Maduda maga pokminaba mayamba malei mana su Remy sida amotpa chak chaganu adubo chaba matamda huralaga di chaganu na hairami. Remy sina yamna pamjawa master chef amalei maminang Gusto kawi. Maduda Gustos na iba lyric amalei anyone can cook haina kanagumba mi amana su hekta thongu yagani habani. Remy madu lyric to yengaga mada yamna inspire tawrami maso thoningami. Gusto na thongba heba dumaina maso aphawa thongba haiba ama oiningami. Madugi maso thoningdana nomadi ma cheese amadi mushroom habi chingum do madu tawraga madu barbecue ama sai khalami. Madu semna bai damakta spices su khachangami. Thong thangnaba pochai do thiringai juda moina leiba yumdugi yumbuduna mado chatpa urami. Madudagi mayumduda uchi machele haidana mapuduna moida nungmai puthoraga kapaga hatoke haidana kotan tanarami. Uchi do hanaba nungmai kapada mai yumthak aduda panbada yumthak ado chingkhairaga kairaga tarake tawrami. Madui mathakta Remy gi mai family uchi mayam singdo loina leibani. Madu kaira tarapada magi yum mado uchi ngakta ngairami. Yumbuduna nungmaina kapado uchi singdo kidana madudagi kanna chelami mathwai kanchanaba. Cheliduda hojiki yumbuduna nungmai kapada silepamde. Uchi sindo loina chenthoroga isingda kainomra tawroga chakhi madubu Remy do mana chenthorokpada mana last oiraga moi tongiduda tongmanang haude. Remy su mone tongiduda tapna chatlaga mado tongge tarami madubu mathaktagi nongmaina kapakodei mado tongmanang haude. Moi singdo chakhraba matungda Remy do lehawi nalagi isingdoda tawtharaga lakpa matamda Remy do ngasai Gusto gi moigi restaurant gi mafamduda tarai. Maduda moi restaurant gi mathaktuda Remy do kakhlaga yengmada Gusto na ikiba anyone can cook haiba lyric to thingnarami. Aduga lyric to paba horami. Lyric to pa horakpada ngai wakhanda Gusto do uba horai ai imagination ni vision ni. Lyric sida hari sisu kaiguma nangna chak thongba khotpa pamba taragadi puning changba taragadi adumana to meri sanganu aphaba oinaba kana honau aduga nangna yawningba oningibodo oinaba kana honaga da uni harami. Remy se nalala tawtharaga taraiba se kaida yawre haiba se ma khangamde. Mada thoga yengbada mana leiribsidi adai karim ta oramdare Paris ki main city da orami. Mathang sindana ngasai Gusto dagi restaurant da olai. Maduda Linguini kauba napa macha ama letter puraga lami. Maduda head chef oina leiriba mamina Skinner duna hojiki nopa do letter pura lakpado moigi thabak tuda hamningamde. Letter pura laiba se ate kana sante moi Gusto haiba restaurant segi mari matani. Mogi chak thongba thabak tuda yahwalo na haiba letter orami. Mogi thabak sunaba mi ama swarpani mana thabak tuda hamningdaba taragasu mayamdana mogi mi ama warpado madudo hapnabana kana haibdagi mado thabak tuda yahwalami. Linguini haiba anawa laiba nupa macha se khara mamai thakwa ama orami. Moina sub ama semi duda mana mamai thakwadagi haidoami. Haidoibudo mana mayamda haidoktabi mana semnaba tawrami. Mana semi base haibadi nate subtubu manabai damakta makal pangapta hapchalami. Madudo Remy na mathaktagi loina urami. Maduda Remy na Gusto bo vision do ubodo maduda Gusto dona mana hapiba semiba subse loina soire do lo harami. Sem ga dawo sina kakai hapuka taga dawono sem ga dawono ora ka dawono habidu so loina harami. Madu ngangnari ngada mana tonga lebido soidana tarakhi. Madudai tholokpada chakhum jegi nanthoga chenaba honabada chaliba mi singduna su net ke toromi. Mado uchina chin madudai nanthoga thunal duda chatke toromi. Chatki ke tawbodo ngasa Linguini na soihiba mai subsingdo ingsangai. Maduga Gusto do mai vision duda sugurei. Gusto duna mai gi matinga do pangbinaba na kana harami. Madagi Linguini na sona chatlingai da mana semamba subado complete oinaba thakadaba machang singdo loina hapami. Darkar oba singdo loina hapaba matungda Linguini do laaga uchi duna hapiba mayam do uchi dina tawribodo urami. Madu ubada mado yamna nga ami.
ꯃꯣꯏꯅ ꯁꯦꯝꯃꯤꯕ ꯁꯨꯞ ꯑꯁꯦ ꯀꯁꯇꯃꯔꯁꯤꯡꯅ ꯑꯣꯔꯗꯔ ꯇꯧꯔꯛꯄꯅꯤ ꯃꯗꯨꯗ ꯃꯇꯥꯡꯗꯨꯗ ꯁ꯭ꯀꯤꯟꯅꯔ ꯃꯣꯏꯒꯤ ꯍꯦꯗ ꯆꯦꯐꯇꯣ ꯂꯥꯛꯑꯒ ꯂꯤꯡꯒꯨꯏꯅꯤꯗ ꯅꯪ ꯁꯨꯞꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ ꯀꯩꯒꯤ ꯁꯣꯛꯏꯕꯅꯣ ꯂꯣꯏꯅ ꯁꯣꯏꯕ ꯇꯥꯔꯦꯅ ꯆꯩꯔꯝꯃꯤ ꯁꯨꯞ ꯑꯁꯦ ꯂꯣꯏꯅ ꯁꯣꯏꯔꯦꯅ ꯂꯤꯡꯒꯨꯏꯅꯤꯗ ꯌꯥꯝꯅ ꯀꯟꯅ ꯆꯩꯔꯝꯃꯤ ꯆꯩꯔꯤꯉꯩꯗꯨꯗ ꯃꯣꯏꯒꯤ ꯑꯣꯔꯗꯔ ꯇꯧꯔꯒ ꯄꯨꯊꯣꯛꯀꯗꯕ ꯃꯤ ꯑꯃ ꯂꯥꯛꯑꯒ ꯁꯨꯞ ꯑꯗꯣ ꯄꯨꯔꯒ ꯄꯨꯊꯣꯛꯑꯒ ꯃꯣꯏ ꯀꯁꯇꯃꯔꯗ ꯄꯤꯔꯝꯃꯤ ꯃꯗꯨꯗ ꯁ꯭ꯀꯤꯟꯅꯔꯗꯣ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯄꯤꯊꯣꯛꯏꯕ ꯁꯨꯞ ꯑꯁꯦ ꯀꯁꯇꯃꯔꯅ ꯊꯛꯄ ꯇꯥꯔꯒꯗꯤ ꯃꯣꯏꯒꯤ ꯆꯥꯛꯈꯨꯝ ꯑꯁꯦ ꯁꯤꯗ ꯁꯦꯝꯃꯤꯕꯁꯦ ꯁꯦꯝꯕ ꯍꯩꯇꯔꯦꯅ ꯃꯣꯏꯒꯤ ꯃꯤꯡꯆꯠ ꯊꯤꯒꯅꯤꯅ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯑꯃꯨꯛ ꯃꯣꯏꯒꯤ ꯆꯥꯛꯈꯨꯝꯗꯨꯗ ꯆꯪꯉꯛꯑꯒ ꯃꯣꯏ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯁꯤꯡꯗꯨꯗ ꯃꯥꯅ ꯌꯥꯝ ꯀꯟꯅ ꯉꯥꯡꯉꯝꯃꯤ ꯆꯩꯔꯝꯃꯤ ꯃꯗꯨꯕꯨ ꯃꯇꯨꯡꯗ ꯈꯪꯍꯧꯗꯅ ꯃꯣꯏꯒꯤ ꯔꯦꯁꯇꯨꯔꯦꯟꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯤ ꯑꯃꯅ ꯃꯣꯏꯅ ꯁꯨꯞ ꯍꯧꯖꯤꯛ ꯄꯨꯊꯣꯛꯈꯤꯕꯗꯣ ꯌꯥꯝꯅ ꯍꯥꯎꯋꯦꯅ ꯍꯥꯏꯔꯛꯄꯒꯤ ꯔꯤꯚ꯭ꯌꯨꯗꯣ ꯇꯥꯔꯝꯃꯤ ꯍꯧꯖꯤꯛꯀꯤ ꯁꯨꯞꯇꯣ ꯌꯥꯝꯅ ꯍꯥꯎꯋꯤ ꯀꯅꯥꯅ ꯁꯦꯝꯃꯤꯕꯅꯣꯅ ꯍꯪꯉꯝꯃꯤ ꯁ꯭ꯀꯤꯟꯅꯔꯗꯨꯁꯨ ꯀꯁꯇꯃꯔꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯃꯗꯨ ꯍꯥꯏꯔꯛꯄꯗꯒꯤ ꯃꯣꯏꯗꯨꯗ ꯆꯥꯛꯈꯨꯝꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯍꯧꯖꯤꯛꯀꯤ ꯁꯨꯞ ꯑꯗꯨ ꯇꯦꯁ ꯇꯧꯔꯒ ꯌꯦꯡꯉꯝꯃꯤ ꯃꯗꯨꯗ ꯌꯥꯝ ꯍꯥꯎꯕꯗꯣ ꯈꯪꯉꯝꯃꯤ ꯃꯌꯥꯝꯗꯣ ꯂꯤꯡꯒꯨꯏꯅꯤꯅ ꯁꯨꯝꯕ ꯑꯍꯥꯎꯕ ꯁꯨꯞ ꯑꯃ ꯁꯦꯝꯃꯤ ꯍꯥꯏꯕꯁꯦ ꯀꯅꯥꯃꯠꯇ ꯊꯥꯖꯔꯝꯗꯦ ꯃꯗꯨꯗ ꯁ꯭ꯀꯤꯟꯅꯔ ꯍꯥꯏꯕꯗꯤ ꯃꯣꯏꯒꯤ ꯍꯦꯗ ꯆꯦꯐꯇꯨꯅ ꯂꯤꯡꯒꯨꯏꯅꯤꯅ ꯁꯨꯝꯕ ꯑꯍꯥꯎꯕ ꯁꯨꯞ ꯁꯦꯝꯃꯤ ꯍꯥꯏꯕꯁꯦ ꯃꯥꯅ ꯑꯣꯏꯍꯟꯅꯤꯡꯗꯕꯒꯤ ꯅꯪ ꯁꯨꯝꯕ ꯁꯨꯞꯁꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯦꯝꯃꯒ ꯎꯠꯀꯗꯧꯅꯦꯅ ꯍꯥꯏꯔꯝꯃꯤ ꯃꯇꯥꯡꯗꯨꯗ ꯔꯦꯃꯤ ꯎꯆꯤꯗꯣ ꯊꯣꯡꯅꯥꯎꯗꯨꯗ ꯂꯤꯊꯣꯛꯑꯒ ꯆꯠꯈꯤꯒꯦ ꯇꯧꯔꯝꯃꯤ ꯃꯗꯨꯗ ꯆꯠꯀꯦ ꯇꯧꯕꯗꯣ ꯎꯕꯗꯒꯤ ꯂꯤꯡꯒꯨꯏꯅꯤꯗꯨꯅ ꯀꯧꯇꯥ ꯑꯃꯗ ꯇꯧꯔꯒ ꯐꯥꯔꯒ ꯊꯅꯝꯃꯤ ꯎꯆꯤꯗꯣ ꯒ꯭ꯂꯥꯁ ꯀꯟꯇꯦꯅꯔ ꯑꯃꯗ ꯄꯨꯊꯣꯔꯛꯑꯒ ꯃꯐꯝ ꯑꯃꯗ ꯐꯝꯃꯒ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯖꯔꯝꯃꯤ ꯍꯧꯖꯤꯛꯀꯤ ꯁꯨꯞ ꯑꯗꯣ ꯃꯥꯅ ꯁꯥꯕ ꯅꯠꯇꯦ ꯃꯥꯅ ꯁꯦꯝꯕ ꯅꯠꯇꯦ ꯃꯗꯨꯕꯨ ꯎꯆꯤꯁꯤꯅ ꯁꯦꯝꯕꯅꯤ ꯂꯤꯡꯒꯨꯏꯅꯤꯒꯤ ꯃꯑꯣꯡꯗꯣ ꯔꯦꯃꯤꯅ ꯂꯣꯏꯅ ꯎꯔꯝꯃꯤ ꯃꯗꯨꯗꯒꯤ ꯔꯦꯃꯤꯗꯨꯅ ꯒ꯭ꯂꯥꯁ ꯀꯟꯇꯦꯅꯔ ꯃꯅꯨꯡꯗꯒꯤ ꯏꯪꯒꯤꯠ ꯇꯧꯔꯒ ꯈꯨꯝꯃꯛꯏ ꯃꯗꯨꯗ ꯂꯤꯡꯒꯨꯏꯅꯤꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ ꯃꯁꯤ ꯎꯆꯤꯁꯤꯗꯤ ꯑꯩꯅ ꯉꯥꯡꯉꯤꯕ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯥ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯥꯜꯂꯦꯅ ꯃꯗꯨꯒ ꯒ꯭ꯂꯥꯁ ꯀꯟꯇꯦꯅꯔꯗꯣ ꯍꯥꯡꯇꯣꯛꯄ ꯃꯇꯝꯗ ꯔꯦꯃꯤꯗꯣ ꯃꯗꯨꯗꯒꯤ ꯍꯧ ꯊꯥꯗꯅ ꯀꯟꯅ ꯆꯦꯜꯂꯝꯃꯤ ꯆꯦꯟꯈꯤꯕꯗ ꯂꯤꯡꯒꯨꯏꯅꯤꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯤ ꯆꯨꯝꯅꯒꯤ ꯎꯆꯤꯅꯤ ꯃꯥꯅ ꯑꯩꯒꯤ ꯃꯇꯦꯡꯕꯨ ꯀꯔꯤ ꯄꯥꯡꯕ ꯉꯝꯒꯗꯣꯏꯅꯣꯅ ꯈꯜꯂꯝꯃꯤ ꯔꯦꯃꯤꯗꯣ ꯆꯦꯜꯂꯦ ꯍꯥꯏꯕ ꯋꯥꯅꯤ ꯃꯥꯗꯣ ꯑꯁ꯭ꯋꯥꯏ ꯌꯧꯔꯨꯔꯒ ꯃꯥꯏ ꯋꯥꯈꯜꯗ ꯈꯜꯂꯛꯏ ꯅꯨꯡꯉꯥꯏꯔꯛꯇꯦ ꯂꯤꯡꯒꯨꯏꯅꯤꯒꯤ ꯃꯇꯥꯡꯗꯨꯗ ꯃꯗꯨꯗ ꯆꯦꯜꯂꯨꯔꯒ ꯑꯃꯨꯛ ꯂꯤꯡꯒꯨꯏꯅꯤꯒꯤ ꯃꯅꯥꯛꯇ ꯍꯜꯂꯛꯏ ꯂꯤꯡꯒꯨꯏꯅꯤꯅ ꯎꯆꯤ ꯑꯗꯣ ꯃꯌꯨꯝꯗ ꯄꯨꯔꯛꯏ ꯑꯌꯨꯛꯇ ꯂꯤꯡꯒꯨꯏꯅꯤꯗꯣ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗ ꯔꯦꯃꯤꯗꯨꯅ ꯂꯤꯡꯒꯨꯏꯅꯤꯒꯤ ꯕ꯭ꯔꯦꯛꯐꯥꯁꯀ ꯁꯦꯝ ꯁꯥꯔꯒ ꯊꯅꯝꯃꯤ ꯕ꯭ꯔꯦꯛꯐꯥꯁꯇꯣ ꯆꯥꯕ ꯂꯣꯏꯔꯒ ꯂꯤꯡꯒꯨꯏꯅꯤꯅ ꯔꯦꯃꯤ ꯎꯆꯤꯗꯣ ꯄꯨꯔꯒ ꯃꯥꯒꯤ ꯊꯕꯛꯇꯨꯗ ꯑꯃꯨꯛ ꯂꯥꯛꯈꯤ ꯃꯗꯨꯗ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯊꯦꯡꯅꯔꯝꯃꯤ ꯍꯣꯇꯦꯜꯁꯤꯕꯨ ꯌꯦꯡꯁꯤꯟꯕ ꯂꯥꯛꯄ ꯃꯤ ꯑꯃꯅ ꯃꯣꯏꯅ ꯉꯔꯥꯡꯒꯤ ꯁꯥꯈꯤꯕ ꯁꯨꯞ ꯑꯗꯣ ꯇꯦꯁ ꯇꯧꯔꯛꯄ ꯃꯇꯝꯗ ꯍꯣꯇꯦꯜꯗꯨꯒꯤ ꯑꯍꯥꯎꯕꯗꯣ ꯍꯩꯕꯗꯣ ꯈꯕꯔꯗ ꯍꯥꯞꯄꯛꯈꯤ ꯃꯇꯥꯡꯗꯨꯗ ꯂꯤꯡꯒꯨꯏꯅꯤꯗꯣ ꯃꯣꯏꯒꯤ ꯆꯥꯛꯈꯨꯝꯗꯨꯗ ꯌꯧꯔꯛꯈꯤ ꯃꯗꯨꯗ ꯔꯦꯃꯤꯁꯦ ꯀꯃꯥꯏꯅ ꯃꯣꯏꯒꯤ ꯃꯃꯥꯡꯗꯒꯤ ꯂꯣꯠꯀꯅꯤꯅ ꯈꯜꯂꯝꯃꯤ ꯂꯤꯡꯒꯨꯏꯅꯤꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯗꯣ ꯃꯁꯤꯒꯤ ꯔꯦꯃꯤꯁꯤꯅ ꯀꯃꯥꯏꯅ ꯇꯥꯛꯍꯟꯒꯅꯤꯅ ꯈꯜꯂꯝꯃꯤ ꯂꯤꯡꯒꯨꯏꯅꯤꯅ ꯇꯧꯒꯦ ꯍꯥꯏꯕ ꯊꯕꯛꯁꯤꯡꯗꯣ ꯂꯥꯟꯕꯒꯤ ꯔꯦꯃꯤꯅ ꯆꯤꯛꯑꯝꯃꯤ ꯅꯥꯀꯟ ꯑꯃꯗ ꯆꯠꯂꯒ ꯑꯩꯈꯣꯏꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯕ ꯇꯥꯔꯒꯗꯤ ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯛꯄ ꯉꯝꯃꯣꯏ ꯇꯧꯕ ꯉꯝꯃꯣꯏꯅ ꯍꯥꯏꯔꯝꯃꯤ ꯃꯇꯥꯡꯗꯨꯗ ꯃꯣꯏꯒꯤ ꯍꯦꯗ ꯆꯦꯐ ꯁ꯭ꯀꯤꯟꯅꯔꯗꯣ ꯆꯪꯉꯛꯏ ꯆꯪꯁꯜꯂꯒ ꯅꯪ ꯍꯧꯖꯤꯛ ꯋꯥ ꯉꯥꯡꯉꯤꯗꯣ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯣꯅ ꯍꯪꯉꯝꯃꯤ ꯃꯗꯨꯗ ꯂꯤꯡꯒꯨꯏꯅꯤꯅ ꯑꯩ ꯀꯅꯥꯁꯨ ꯁꯥꯟꯅꯗꯦ ꯏꯁꯥ ꯏꯊꯟꯗ ꯋꯥ ꯉꯥꯡꯖꯕꯅꯤ ꯃꯗꯨ ꯍꯥꯏꯔꯒ ꯔꯦꯃꯤꯗꯣ ꯃꯥꯒꯤ ꯇꯨꯄꯤꯗꯨꯗ ꯍꯥꯞꯆꯜꯂꯝꯃꯤ ꯃꯀꯣꯛꯇꯨꯗ ꯃꯗꯨ ꯊꯣꯛꯂꯛꯄꯗ ꯃꯣꯏ ꯋꯦꯇꯔ ꯑꯃꯒ ꯊꯦꯡꯒꯥꯏꯅꯒꯦ ꯇꯧꯔꯝꯃꯤ ꯃꯗꯨꯗ ꯔꯦꯃꯤꯗꯨꯅ ꯂꯤꯡꯒꯨꯏꯅꯤꯒꯤ ꯃꯁꯝꯗꯣ ꯆꯤꯡꯕꯗ ꯂꯤꯡꯒꯨꯏꯅꯤꯗꯣ ꯋꯦꯇꯔꯗꯨꯒ ꯊꯦꯡꯒꯥꯏꯅꯔꯝꯗꯦ ꯃꯗꯨꯗꯒꯤ ꯔꯦꯃꯤꯗꯨꯅ ꯈꯪꯉꯛꯏ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯏ ꯍꯧꯖꯤꯛ ꯊꯕꯛ ꯑꯁꯦ ꯃꯁꯝ ꯆꯤꯡꯉꯒ ꯇꯧꯕ ꯌꯥꯒꯅꯤ ꯍꯥꯏꯅ ꯇꯦꯁ ꯇꯧꯕ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯤꯡꯒꯨꯏꯅꯤꯗꯣ ꯃꯃꯤꯠ ꯄꯨꯟꯁꯜꯂꯒ ꯔꯦꯃꯤꯅ ꯃꯥꯏ ꯃꯀꯣꯛꯇ ꯇꯣꯡꯉꯒ ꯄꯣꯠꯆꯩꯁꯤꯡꯗꯣ ꯂꯧꯈꯠꯄ ꯈꯣꯠꯄ ꯃꯁꯝꯗꯣ ꯆꯤꯡꯉꯒ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯌꯦꯡꯉꯝꯃꯤ ꯇꯞꯅ ꯇꯞꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯒ ꯔꯦꯃꯤꯅ ꯄꯥꯝꯕ ꯃꯑꯣꯡꯗꯣ ꯇꯥꯔꯝꯃꯤ ꯂꯤꯡꯒꯨꯏꯅꯤꯁꯨ ꯔꯦꯃꯤꯅ ꯃꯁꯝ ꯆꯤꯡꯉꯒ ꯇꯥꯛꯄꯗꯣ ꯍꯩꯔꯝꯃꯤ ꯃꯗꯨꯗ ꯉꯁꯥꯏꯒꯤ ꯃꯣꯏ ꯃꯥꯁꯇꯔ ꯆꯦꯐ ꯁ꯭ꯀꯤꯟꯅꯔꯗꯨꯅ ꯉꯔꯥꯡ ꯁꯥꯈꯤꯕ ꯁꯨꯞ ꯑꯗꯣ ꯑꯃꯨꯛꯀ ꯁꯥꯒꯗꯧꯅꯤ ꯍꯥꯏꯕꯗꯣ ꯃꯣꯏꯒꯤ ꯃꯃꯥꯡꯗꯨꯗ ꯑꯃꯨꯛꯀ ꯁꯦꯝꯃꯝꯃꯤ ꯃꯗꯨꯁꯨ ꯔꯦꯃꯤꯗꯨꯅ ꯃꯥꯏ ꯃꯀꯣꯛꯇ ꯇꯣꯡꯉꯒ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯁꯦꯝꯕ ꯉꯥꯛꯇꯅꯤ ꯃꯗꯨꯗ ꯃꯌꯥꯝꯗꯨꯅ ꯈꯪꯉꯝꯃꯤ ꯊꯥꯖꯔꯝꯃꯤ ꯉꯔꯥꯡꯒꯤ ꯁꯨꯞ ꯑꯗꯣ ꯇꯁꯦꯡꯅ ꯂꯤꯡꯒꯨꯏꯅꯤꯅ ꯁꯦꯝꯕꯅꯤ ꯍꯥꯏꯗꯅ ꯃꯣꯏꯒꯤ ꯆꯥꯛꯈꯨꯝꯁꯤꯗ ꯅꯨꯄꯥ ꯉꯥꯛꯇꯅꯤ ꯃꯗꯨꯗ ꯅꯨꯄꯤ ꯑꯃꯈꯛ ꯌꯥꯎꯏ ꯃꯃꯤꯡꯗꯨꯅ ꯀꯣꯂꯦꯠ ꯀꯧꯏ ꯁ꯭ꯀꯤꯟꯅꯔꯗꯨꯅ ꯂꯤꯡꯒꯨꯏꯅꯤꯗꯣ ꯑꯅꯧꯕꯅꯤꯅ ꯅꯪ ꯆꯥꯛꯈꯨꯝꯁꯤꯗ ꯀꯣꯂꯦꯠꯀꯤ ꯃꯅꯥꯛꯇ ꯂꯩꯌꯨ ꯑꯗꯨꯒ ꯀꯣꯂꯦꯠꯇꯒꯤ ꯇꯝꯕ ꯌꯥꯕ ꯇꯝꯁꯜꯂꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯁ꯭ꯀꯤꯟꯅꯔꯗꯣ ꯃꯇꯥꯏꯗ ꯆꯠꯂꯒ ꯉꯁꯥꯏꯒꯤ ꯂꯦꯇꯔ ꯑꯗꯣ ꯃꯥ ꯉꯁꯥꯏꯗꯤ ꯄꯥꯗꯕꯅꯤ ꯃꯗꯨ ꯆꯪꯉꯒ ꯄꯥꯕ ꯃꯇꯝꯗ ꯃꯥꯗꯣ ꯌꯥꯝꯅ ꯉꯛꯑꯝꯃꯤ ꯁꯥꯎꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯝꯃꯤ ꯃꯗꯨꯗ ꯂꯤꯡꯒꯨꯏꯅꯤꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗꯦ ꯃꯣꯏꯒꯤ ꯔꯦꯁꯇꯨꯔꯦꯟꯁꯤꯒꯤ ꯃꯃꯤꯡ ꯒꯁꯇꯣ ꯍꯥꯏꯕꯗꯣ ꯃꯗꯨꯗꯒꯤ ꯃꯆꯥꯅꯨꯄꯥ ꯑꯣꯏꯔꯝꯃꯤ ꯇꯁꯦꯡꯅꯗꯤ ꯁ꯭ꯀꯤꯟꯅꯔꯁꯤꯅ ꯃꯣꯏꯒꯤ ꯍꯣꯇꯦꯜ ꯔꯦꯁꯇꯨꯔꯦꯟ ꯑꯁꯦ ꯃꯥꯅ ꯃꯄꯨ ꯑꯣꯏꯅꯤꯡꯉꯛꯄꯅꯤ ꯃꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯂꯩꯕꯅꯤꯅ ꯃꯥꯅ ꯃꯄꯨ ꯑꯣꯏꯕꯗꯣ ꯌꯥꯔꯔꯣꯏ ꯃꯗꯨꯗꯨꯒꯤ ꯃꯥꯅ ꯂꯣꯌꯔꯗꯣ ꯀꯧꯔꯒ ꯃꯗꯨ ꯍꯧꯖꯤꯛꯀꯤ ꯆꯤꯊꯤꯒꯤ ꯃꯇꯥꯡꯗꯨꯗ ꯀꯃꯥꯏꯅ ꯇꯧꯒꯅꯤꯅ ꯇꯥꯟꯅꯔꯝꯃꯤ ꯃꯗꯨꯗꯒꯤ ꯂꯤꯡꯒꯨꯏꯅꯤꯁꯦ ꯇꯁꯦꯡꯅ ꯒꯁꯇꯣꯒꯤ ꯃꯆꯥꯅꯨꯄꯥꯔꯅ ꯃꯥꯗꯣ DNA ꯇꯦꯁ ꯇꯧꯅꯕ ꯇꯧꯔꯝꯃꯤ ꯂꯤꯡꯒꯨꯏꯅꯤꯒꯤ ꯊꯥꯏꯅ ꯃꯥꯅ ꯊꯣꯡꯕꯗ ꯎꯞꯄ ꯇꯨꯄꯤ ꯑꯗꯣ ꯃꯗꯨꯗ ꯃꯥꯏ ꯃꯁꯝꯗꯣ ꯌꯥꯎꯕꯗꯣ ꯃꯗꯨꯗꯒꯤ ꯌꯦꯡꯉꯒ DNA ꯇꯦꯁ ꯇꯧꯒꯅꯤꯅ ꯍꯥꯏꯔꯝꯃꯤ ꯁꯣꯝꯗꯅ ꯀꯣꯂꯦꯠꯇꯨꯅ ꯂꯤꯡꯒꯨꯏꯅꯤꯗ ꯑꯩꯈꯣꯏ ꯁꯤ ꯆꯥꯛꯈꯨꯝꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡꯁꯦ
ꯃꯁꯥ ꯃꯁꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯍꯩꯕ ꯀꯌꯥ ꯑꯃ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯗ ꯍꯩꯔꯒ ꯂꯥꯛꯄ ꯉꯥꯛꯇꯅꯤ ꯃꯗꯨꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯒꯨꯟꯗꯥ ꯈꯔꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯗꯨꯕꯨ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯡꯁꯦ ꯒꯁꯇꯣꯒꯤ ꯔꯦꯁꯇꯨꯔꯦꯟꯠꯁꯤꯗ ꯍꯦꯗ ꯆꯤꯐ ꯁ꯭ꯀꯤꯟꯅꯔꯅ ꯍꯥꯏꯕꯁꯤꯡꯗꯣ ꯏꯜꯂꯒ ꯆꯠꯂꯤꯕꯅꯤꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯅ ꯅꯪꯁꯨ ꯏꯟꯒꯗꯧꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯈꯛꯇ ꯅꯠꯇꯅ ꯃꯌꯥꯝꯅ ꯂꯥꯛꯏꯕꯁꯤꯁꯨ ꯒꯁꯇꯣꯅ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯐꯣꯡꯕ ꯑꯦꯅꯤꯋꯟ ꯀꯦꯟ ꯀꯨꯛ ꯍꯥꯏꯕꯗꯣ ꯃꯗꯨ ꯎꯕꯗꯒꯤ ꯏꯟꯁꯄꯥꯌꯔ ꯑꯣꯏꯔꯒ ꯃꯌꯥꯝꯁꯤꯡꯁꯤꯁꯨ ꯃꯁꯤꯗ ꯂꯥꯛꯏꯕꯅꯤꯅ ꯍꯥꯏꯔꯝꯃꯤ ꯃꯣꯏꯒꯤ ꯔꯦꯁꯇꯨꯔꯦꯟꯠꯁꯦ ꯃꯃꯤꯡ ꯆꯠꯄ ꯍꯧꯈ꯭ꯔꯕꯅꯤ ꯃꯗꯨꯗꯒꯤ ꯀꯁꯇꯃꯔꯁꯤꯡꯅ ꯑꯍꯥꯎꯕ ꯖꯥꯠꯀꯤ ꯑꯣꯔꯗꯔ ꯌꯥꯝꯅ ꯇꯧꯔꯝꯃꯤ ꯃꯗꯨꯗ ꯑꯣꯔꯗꯔ ꯇꯧꯔꯤꯕꯁꯦ ꯃꯣꯏꯅ ꯑꯗꯨꯝ ꯁꯦꯝꯃꯒ ꯑꯣꯔꯗꯔ ꯇꯧꯔꯛꯄꯁꯤꯡꯗꯣ ꯄꯤꯔꯝꯕꯗꯣ ꯃꯗꯨ ꯅꯠꯇꯕ ꯊꯥꯏꯅꯒꯤ ꯑꯔꯤꯕ ꯃꯣꯏꯅ ꯁꯦꯝꯗꯕ ꯑꯗꯨꯝꯕ ꯆꯥꯅꯕꯗꯨꯁꯨ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ ꯑꯣꯔꯗꯔ ꯇꯧꯔꯛꯄꯁꯤꯡꯗꯣ ꯃꯣꯏꯒꯤ ꯆꯥꯛꯈꯨꯝꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯣ ꯑꯃꯠꯇ ꯁꯦꯝꯕ ꯍꯩꯔꯝꯗꯦ ꯃꯗꯨꯗꯒꯤ ꯁ꯭ꯀꯤꯟꯅꯔꯗꯨꯅ ꯑꯣꯔꯗꯔ ꯇꯧꯔꯛꯄꯗꯣ ꯂꯩꯇꯦꯅ ꯍꯥꯏꯕꯁꯨ ꯐꯔꯛ ꯇꯥꯕꯒꯨꯝ ꯃꯗꯨꯗꯒꯤ ꯂꯤꯡꯒꯨꯏꯅꯤꯗꯨꯗ ꯅꯪ ꯁꯨꯝꯕ ꯁꯦꯝꯕ ꯌꯥꯝꯅ ꯄꯥꯝꯗꯥꯏꯅꯦ ꯃꯗꯨꯗꯤ ꯁꯦꯝꯃꯛꯑꯣꯅ ꯂꯤꯡꯒꯨꯏꯅꯤꯗ ꯍꯥꯏꯔꯝꯃꯤ ꯑꯅꯧꯕ ꯑꯣꯔꯗꯔ ꯇꯧꯔꯛꯄꯗꯣ ꯃꯗꯨꯗꯣ ꯀꯃꯥꯏꯅ ꯁꯦꯝꯒꯅꯤꯅ ꯌꯦꯡꯉꯤꯉꯩꯗꯨꯗ ꯀꯣꯂꯦꯠꯇꯨꯅ ꯁꯨꯃꯥꯏꯅ ꯁꯦꯝꯒꯗꯧꯕ ꯃꯑꯣꯡꯗꯣ ꯇꯥꯛꯑꯝꯃꯤ ꯁꯦꯝꯕ ꯍꯧꯔꯛꯄꯗ ꯑꯗꯨꯗ ꯏꯔꯝꯃꯤꯕ ꯃꯑꯣꯡꯗꯨꯗꯤ ꯁꯦꯝꯗ꯭ꯔꯦ ꯔꯦꯃꯤꯅ ꯑꯣꯟꯊꯣꯛꯑꯒ ꯑꯅꯧꯕ ꯀꯌꯥ ꯑꯃꯁꯨ ꯍꯥꯞꯆꯜꯂꯝꯃꯤ ꯀꯣꯂꯦꯠꯅ ꯁꯦꯝꯃꯤꯁꯤꯡꯗꯣ ꯔꯦꯃꯤꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯑꯝꯇ ꯁꯦꯝꯍꯜꯂꯝꯗꯦ ꯔꯦꯃꯤꯅ ꯁꯦꯝꯕ ꯃꯑꯣꯡꯗꯨꯗ ꯀꯁꯇꯃꯔꯅ ꯑꯣꯔꯗꯔ ꯇꯧꯔꯛꯄꯗꯣ ꯋꯦꯇꯔ ꯂꯥꯛꯑꯒ ꯄꯨꯔꯝꯃꯤ ꯋꯦꯇꯔꯗꯨꯅ ꯄꯨꯊꯣꯛꯈꯤꯕꯗꯣ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯍꯧꯖꯤꯛꯅ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯇꯦꯁꯇꯨꯅ ꯀꯃꯥꯏꯅ ꯇꯧꯒꯅꯤꯅ ꯀꯁꯇꯃꯔꯁꯤꯡꯕꯨ ꯁꯥꯎꯔꯛꯀꯗ꯭ꯔꯥ ꯃꯣꯏꯅ ꯆꯥꯛꯈꯨꯝ ꯃꯅꯨꯡꯗꯨꯗ ꯄꯥꯈꯠꯂꯒ ꯂꯩꯔꯤꯉꯩꯗꯨꯗ ꯋꯦꯇꯔꯗꯣ ꯂꯥꯛꯑꯒ ꯍꯧꯖꯤꯛꯀꯤ ꯗꯤꯁꯇꯣ ꯌꯥꯝꯅ ꯍꯥꯎꯋꯦꯅ ꯍꯥꯏꯔꯛꯄꯗꯣ ꯇꯥꯔꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯃꯣꯏꯗꯣ ꯌꯥꯝꯅ ꯉꯥꯝꯃꯤ ꯃꯗꯨꯗꯒꯤ ꯂꯥꯛꯏꯕ ꯀꯁꯇꯃꯔꯁꯤꯡꯗꯣ ꯍꯧꯖꯤꯛꯀꯤ ꯁꯥꯈꯤꯕꯁꯤꯡꯗꯣ ꯃꯗꯨ ꯉꯥꯛꯇ ꯑꯣꯔꯗꯔ ꯇꯧꯔꯛꯈꯤ ꯃꯗꯨꯗꯒꯤ ꯍꯧꯖꯤꯛꯀꯤ ꯁ꯭ꯄꯦꯁꯦꯜ ꯗꯤꯁꯁꯤꯡꯗꯣ ꯑꯣꯔꯗꯔ ꯇꯧꯔꯛꯄꯁꯤꯡꯗꯣ ꯔꯦꯃꯤꯅ ꯉꯝꯅꯕ ꯂꯣꯏꯅ ꯁꯥꯔꯒ ꯁꯄ꯭ꯂꯥꯏ ꯇꯧꯔꯝꯃꯤ ꯀꯁꯇꯃꯔꯁꯤꯡꯗꯣ ꯂꯣꯏꯅ ꯄꯤꯖꯔꯝꯃꯤ ꯀꯣꯂꯦꯠꯇꯨꯅ ꯈꯜꯂꯛꯏ ꯍꯧꯖꯤꯛ ꯃꯥꯅ ꯂꯤꯡꯒꯨꯏꯅꯤꯁꯦ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯤ ꯃꯊꯧ ꯇꯥꯗꯔꯦ ꯂꯤꯡꯒꯨꯏꯅꯤꯁꯦ ꯍꯧꯖꯤꯛ ꯃꯁꯥꯅ ꯌꯥꯝꯅ ꯍꯩꯖꯔꯦꯅ ꯍꯥꯏꯔꯝꯃꯤ ꯁ꯭ꯀꯤꯟꯅꯔꯗꯣ ꯂꯤꯡꯒꯨꯏꯅꯤꯅ ꯁꯨꯃꯥꯏꯅ ꯊꯣꯡ ꯊꯥꯛꯄ ꯌꯥꯝꯅ ꯍꯩꯕꯗꯣ ꯃꯉꯣꯟꯗ ꯆꯤꯡꯅꯖꯩ ꯃꯗꯨꯗ ꯅꯣꯡꯃꯗꯤ ꯃꯉꯥꯜꯒꯤ ꯃꯔꯨꯝꯗ ꯂꯤꯡꯒꯨꯏꯅꯤꯒꯤ ꯃꯀꯣꯛꯇ ꯎꯆꯤ ꯑꯃ ꯇꯣꯡꯉ ꯂꯩꯕꯗꯣ ꯎꯔꯝꯃꯤ ꯆꯞ ꯆꯥꯕ ꯎꯆꯤꯅꯦ ꯍꯥꯏꯕꯁꯤꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯀꯩꯅꯣꯝꯃ ꯂꯩꯔꯦ ꯁꯤꯗꯤ ꯃꯥ ꯈꯪꯉꯝꯃꯤ ꯃꯗꯨ ꯆꯤꯡꯅꯕꯗꯒꯤ ꯂꯤꯡꯒꯨꯏꯅꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯂꯤꯡꯒꯨꯏꯅꯤꯒꯤ ꯇꯤꯞꯄꯤꯗꯣ ꯂꯧꯊꯣꯛꯑꯒ ꯌꯦꯡꯉꯝꯃꯤ ꯃꯗꯨꯒ ꯃꯥꯒꯤ ꯑꯣꯐꯤꯁꯇ ꯀꯧꯁꯜꯂꯒ ꯂꯤꯡꯒꯨꯏꯅꯤꯗꯣ ꯌꯨ ꯃꯌꯥꯝ ꯄꯤꯊꯛꯑꯒ ꯅꯪ ꯁꯨꯃꯥꯏꯅ ꯊꯣꯡ ꯊꯥꯛꯄꯁꯦ ꯀꯃꯥꯏꯅ ꯍꯩꯔꯤꯕꯅꯣ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣꯅ ꯍꯪꯉꯝꯃꯤ ꯌꯨ ꯉꯥꯎꯍꯟꯕ ꯇꯥꯔꯒꯁꯨ ꯂꯤꯡꯒꯨꯏꯅꯤꯅ ꯑꯃꯠꯇ ꯍꯥꯏꯗꯣꯛꯑꯝꯗꯦ ꯍꯥꯏꯗꯣꯛꯇꯕꯗꯒꯤ ꯁ꯭ꯀꯤꯟꯅꯔꯗꯨꯅ ꯁꯥꯎꯔꯒ ꯃꯣꯏ ꯍꯣꯇꯦꯜꯒꯤ ꯁꯦꯡꯗꯣꯛꯄꯁꯤꯡꯗꯣ ꯂꯤꯡꯒꯨꯏꯅꯤꯗ ꯂꯣꯏꯅ ꯊꯥꯗꯣꯛꯑꯝꯃꯤ ꯔꯦꯃꯤꯗꯣ ꯁꯨꯝ ꯋꯥꯀꯤꯡ ꯑꯣꯏꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯃꯥꯡꯈꯤꯕꯗꯣ ꯊꯦꯡꯅꯔꯝꯃꯤ ꯃꯗꯨꯁꯨ ꯃꯥꯒꯤ ꯃꯌꯥꯝꯕ ꯏꯃꯥꯜꯗꯣ ꯑꯣꯏꯔꯝꯃꯤ ꯃꯣꯏꯗꯣ ꯎꯅꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯗꯨꯗ ꯏꯃꯥꯜꯗꯨꯅ ꯔꯦꯃꯤꯗ ꯍꯥꯏꯔꯛꯏ ꯅꯪꯁꯦ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯤꯡꯅ ꯀꯣꯏꯊꯤ ꯊꯤꯔꯤꯕꯅꯤ ꯃꯗꯨꯅ ꯅꯪꯁꯨ ꯐꯦꯃꯤꯂꯤꯗꯨꯗ ꯍꯜꯂꯛꯑꯒ ꯂꯥꯛꯑꯣꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥꯜꯗꯨꯅ ꯑꯃꯣꯠꯄ ꯆꯥꯕꯗꯣ ꯔꯦꯃꯤꯅ ꯄꯤꯖꯔꯝꯗꯦ ꯂꯪꯊꯣꯛꯈꯤ ꯃꯗꯨꯗꯒꯤ ꯔꯦꯃꯤꯗꯣ ꯃꯣꯏ ꯐꯦꯃꯤꯂꯤꯅ ꯂꯩꯕ ꯃꯐꯝꯗꯨꯗ ꯃꯥꯗꯣ ꯂꯥꯛꯑꯝꯃꯤ ꯔꯦꯃꯤ ꯍꯜꯂꯛꯄꯒꯤ ꯃꯌꯥꯝꯗꯣ ꯄꯥꯔꯇꯤ ꯑꯃ ꯇꯧꯔꯝꯃꯤ ꯑꯗꯨꯗ ꯃꯄꯥꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯪ ꯌꯥꯔꯤꯃꯈꯩ ꯃꯤꯑꯣꯏꯕꯁꯤꯡꯒ ꯌꯥꯝꯅ ꯅꯛꯁꯟꯅꯒꯅꯨ ꯂꯥꯞꯅ ꯂꯩꯌꯣꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯈꯜꯂꯤꯗꯣ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯃꯤꯑꯣꯏꯕꯁꯦ ꯌꯥꯝꯅ ꯐꯠꯇꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯑꯣꯏꯔꯁꯨ ꯔꯦꯃꯤ ꯃꯄꯥꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯅꯤꯡꯉꯝꯗꯦ ꯃꯤꯑꯣꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯅꯣꯏꯅ ꯈꯜꯂꯤꯕꯗꯣ ꯑꯗꯨꯃꯛꯇꯤ ꯐꯠꯇꯕ ꯅꯠꯇꯦꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯄꯥꯗꯨꯅ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯗꯨꯀꯥꯟ ꯑꯃꯒꯤ ꯃꯐꯝꯗ ꯄꯨꯔꯝꯃꯤ ꯃꯗꯨꯗ ꯃꯣꯏꯒꯤ ꯎꯆꯤꯁꯤꯡꯗꯣ ꯍꯥꯠꯂꯒ ꯌꯥꯜꯂꯒ ꯊꯝꯕꯁꯤꯡꯗꯣ ꯎꯍꯜꯂꯝꯃꯤ ꯃꯗꯨꯗ ꯎꯆꯤꯒꯤ ꯍꯨꯁꯤꯡꯗꯨꯁꯨ ꯎꯍꯜꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯔꯦꯃꯤꯗꯨꯁꯨ ꯀꯤꯔꯝꯃꯤ ꯄꯥꯈꯠꯂꯝꯃꯤ ꯃꯤꯑꯣꯏꯕꯁꯤꯕꯨ ꯁꯨꯃꯥꯏꯅ ꯐꯠꯇꯕ꯭ꯔꯅ ꯈꯜꯂꯛꯏ ꯔꯦꯃꯤꯗꯣ ꯗꯨꯀꯥꯟ ꯍꯥꯡꯗ꯭ꯔꯤꯉꯩꯗꯨꯗ ꯃꯥꯗ ꯆꯪꯉꯝꯃꯤ ꯃꯅꯨꯡ ꯆꯪꯉꯛꯄꯗ ꯂꯤꯡꯒꯨꯏꯅꯤꯗꯣ ꯅꯨꯡꯗꯥꯡꯗꯨꯗ ꯌꯨ ꯉꯥꯎꯈꯤꯕꯗꯣ ꯍꯟꯗꯕꯤꯗ ꯇꯨꯝꯃꯒ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯔꯦꯃꯤꯅ ꯂꯤꯡꯒꯨꯏꯅꯤꯗꯣ ꯍꯧꯒꯠꯅꯕꯒꯤ ꯃꯥꯏ ꯃꯀꯣꯛꯇ ꯆꯪꯉꯒ ꯃꯥꯏ ꯃꯁꯝꯗ ꯆꯤꯡꯉꯒ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯗꯣ ꯉꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯅ ꯑꯗꯨꯝ ꯇꯨꯝꯃꯒ ꯂꯩꯔꯝꯃꯤ ꯍꯧꯒꯠꯂꯝꯗꯦ ꯃꯇꯥꯡꯗꯨꯗ ꯀꯣꯂꯦꯠꯇꯨꯁꯨ ꯂꯥꯛꯑꯒ ꯂꯤꯡꯒꯨꯏꯅꯤꯗ ꯋꯥ ꯍꯥꯏꯔꯝꯃꯤ ꯃꯗꯨꯕꯨ ꯂꯤꯡꯒꯨꯏꯅꯤꯅ ꯈꯨꯝꯃꯛꯇꯕꯗꯒꯤ ꯀꯣꯂꯦꯠꯇꯨꯅ ꯁꯥꯎꯔꯒ ꯈꯨꯄꯥꯛ ꯊꯥꯕꯗ ꯂꯤꯡꯒꯨꯏꯅꯤꯗꯣ ꯃꯃꯤꯠ ꯁꯤꯡꯉꯛꯏ ꯃꯗꯨꯗ ꯀꯣꯂꯦꯠꯇꯨꯅ ꯂꯥꯟꯅ ꯈꯜꯂꯛꯏ ꯅꯪ ꯍꯧꯖꯤꯛ ꯁ꯭ꯀꯤꯟꯅꯔꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯀꯨꯛ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯅꯪ ꯑꯩꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯝꯃꯔꯣꯏ ꯄꯣꯡꯕ ꯍꯧꯔꯦꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯍꯥꯏꯔꯝꯃꯒ ꯀꯣꯂꯦꯠꯇꯣ ꯆꯠꯈꯤꯒ ꯇꯧꯔꯝꯃꯤ ꯂꯤꯡꯒꯨꯏꯅꯤ ꯊꯣꯛꯂꯛꯑꯒ ꯀꯣꯂꯦꯠꯇꯣ ꯈꯥꯝꯃꯝꯃꯤ ꯑꯍꯥꯟꯕꯗ ꯊꯦꯝꯃꯛꯄꯗꯣ ꯀꯣꯂꯦꯠꯇꯣ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯃꯗꯨꯕꯨ ꯑꯀꯣꯟꯕꯗ ꯊꯦꯝꯃꯒ ꯃꯅꯤꯗꯣ ꯌꯥꯅꯔꯝꯃꯤ ꯃꯗꯨꯗ ꯁꯣꯝꯗ ꯌꯥꯝꯅ ꯐꯥꯎꯕ ꯐꯨꯗ ꯀ꯭ꯔꯤꯇꯤꯛ ꯔꯦꯁꯇꯨꯔꯦꯟꯠꯁꯤꯡꯕꯨ ꯔꯤꯚ꯭ꯌꯨ ꯄꯤꯕ ꯅꯨꯄꯥ ꯑꯃ ꯃꯥꯒꯤꯗ ꯊꯕꯛ ꯇꯧꯕ ꯅꯨꯄꯥꯗꯨꯅ ꯒꯁꯇꯣꯒꯤ ꯔꯦꯁꯇꯨꯔꯦꯟꯠꯗꯣ ꯃꯃꯤꯡ ꯆꯠꯄ ꯍꯧꯔꯦ ꯑꯍꯥꯎꯕ ꯀꯌꯥ ꯑꯃꯁꯨ ꯁꯦꯝꯃꯒ ꯂꯩꯔꯦꯅ ꯍꯥꯏꯔꯝꯃꯤ ꯅꯨꯄꯥꯁꯤꯒꯤ ꯃꯃꯤꯡꯁꯦ ꯑꯦꯟꯇꯣꯟ ꯏꯀꯣ ꯀꯧꯏ ꯃꯥꯁꯦ ꯀ꯭ꯔꯤꯇꯤꯛꯅꯤ ꯔꯦꯁꯇꯨꯔꯦꯟꯠꯕꯨ ꯐꯖꯅ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥꯅ ꯌꯦꯡꯁꯟꯕ ꯃꯤꯗꯨꯅꯤ ꯃꯥꯅ ꯅꯣꯡꯃ ꯃꯣꯏ ꯒꯁꯇꯣ ꯔꯦꯁꯇꯨꯔꯦꯟꯠꯗ ꯆꯪꯉꯒ ꯆꯥꯔꯨꯕ ꯃꯇꯝꯗ ꯒꯁꯇꯣ ꯔꯦꯁꯇꯨꯔꯦꯟꯠꯁꯦ ꯐꯠꯇꯦꯅ ꯅꯦꯒꯦꯇꯤꯚ ꯔꯤꯚ꯭ꯌꯨ ꯑꯃ ꯏꯔꯨꯕꯗꯒꯤ ꯒꯁꯇꯣ ꯑꯗꯣ ꯃꯗꯨꯒꯤ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯔꯒ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯒ ꯁꯤꯈꯤꯕꯅꯤ ꯁꯣꯝꯗ ꯁ꯭ꯀꯤꯟꯅꯔꯗꯣ ꯉꯁꯥꯏ ꯂꯤꯡꯒꯨꯏꯅꯤꯁꯦ ꯒꯁꯇꯣꯒꯤ ꯃꯆꯥꯅꯨꯄꯥꯅꯦ ꯈꯪꯈꯤꯕꯗꯣ ꯔꯦꯁꯇꯨꯔꯦꯟꯠ ꯑꯁꯤꯒꯤ ꯃꯄꯨꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯂꯤꯡꯒꯨꯏꯅꯤꯅ ꯈꯪꯉꯛꯄꯗꯒꯤ ꯃꯊꯥ ꯌꯥꯝ ꯁꯥꯔꯝꯃꯤ ꯁꯥꯎꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯝꯃꯤ ꯁꯣꯝꯗꯅ ꯂꯤꯡꯒꯨꯏꯅꯤꯗꯣ ꯃꯁꯥ ꯃꯊꯟꯇ ꯊꯕꯛ ꯇꯧꯔꯝꯃꯤ ꯍꯥꯟꯅꯗꯤ ꯀꯣꯂꯦꯠꯇꯨꯒ ꯄꯥꯔꯠꯅꯔ ꯑꯣꯏꯔꯒ ꯇꯧꯕꯅꯤ ꯃꯈꯣꯏꯅꯤꯗꯨꯁꯨ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯈꯤꯗ꯭ꯔꯦ ꯃꯗꯨꯗ ꯔꯦꯃꯤꯗꯣ ꯅꯣꯡꯃꯗꯤ ꯃꯥꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯁꯤꯡꯗꯣ ꯆꯥꯅ ꯊꯛꯅꯕ ꯂꯩꯇꯕꯅꯤ ꯍꯣꯇꯦꯜꯗꯨꯗ ꯂꯩꯔꯤꯕꯁꯤꯡꯗꯣ ꯄꯤꯖꯒꯦ ꯍꯥꯏꯗꯅ ꯃꯣꯏ ꯍꯣꯇꯦꯜꯗꯨꯒꯤ ꯁꯣ ꯑꯗꯨ ꯊꯤꯔꯝꯃꯤ ꯃꯗꯨ ꯊꯤꯕꯗ ꯗ꯭ꯔꯣꯋꯔꯗꯣ ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯕꯗ
ngasai Linguini na purapa chithi ado urami madudo paraga yekma matamda Linguini se Gusto gi machanupani aduga restaurant se gi mapuni haiba se khangami Linguini na letter se karino ma se swing dawni khangdawni chithi ado puraga lakpa matamda scanner duna letter se uchi na pu kare haiba do khangami madudagi tanarami chithi ado puraga Remy duna Linguini da pirami maduga madu yenga paraga khangbadagi scanner sisu phatte mana oning e habadagi moina scanner do tanthoki aduga Linguini duna hotel do sinaraga lerami Linguini sina Gusto gi machana pane khangbadagi press conference ama toromi maduda news reporter mayamna chu wa hangami matangluda ngasagi mogi hotel critic Anton Ego do lami maduda mana harami Gusto sigibdo aina moi hotel sigi maram sida negative review khara irubadagi mado nungaitabadagi masa mathan heart attack to oraga sikibani maduna aido hayeng nungdaram amka lakhini maduga noigi hotel do noigi restaurant gi pochai ama chagani maduga madugi maramduda ai review amka ikani na harami ai amka lakpodo nangdi ai laktaba lai khoromo haramaga chakhi aduga somdana Linguini amadi Remy do marai tongna rei madudagi Linguini na Remy da ai huji nangi darkar laitare nang chakharo na harami Linguini ga Remy ga wari chanabado ngasagi moigi head chef Skinner duna tarami maduda khangami mana sariba tawriba mayam singse adai kanana sunate Remy haiba uchi sina tawbone haiba se khangami Remy do tanthorokpagi sauning mandana mai uchi gi family singdo loina poraga hotel aduda leiriba singdo loina chathokse hena plan tawrami aduga hotel lo changami matangda Linguini la aga uchi sindo loina urami madu uchi sindo loina tanthokami masida magi family laiba singse Remy na tharakpanate Remy do tantho e khangmadagi mai family singdo sauning mandana chakhum de changsalakpani hauji ngasai Ego do lakani haba matamdo yaure hotel sigi review se inabai damaktani hauji Linguini duna mai chakhum de leiba mi singdo phajana tawnaba harami aduga somda Remy dudi moi gi chakhum de changhalamdi somdana Remy do ngasai Skinner duna phara thanami somda ngasai do Ego do lae madu lakpada waiter tholaga kari order tawtuno na hangami maduda Ego duna hari ngasidi anawo ma taste tawningi yamna hawba madu taste tawba ma hawado noigi maramda negative review do idanabagi damakta yamna hawba ma puthorokadawni harami somda Remy do phajalaga leibado mai bakhanda uba Gusto duga wari sanarami haujikti ai kasu tawba ngamaroi Gusto restaurant dusu phajaroi kanasu thongba hairoi Linguini dusu haitawani matha sarami matangduda Remy gi mai family uchi singdo loina lai madudagi Remy do lothoami hauji Remy su leitrabani na Linguini do kemda thong thakpa thokpa haitare aduga mai jakhum du thabak tawro mi singdo Linguini da nanga sengkiba singdo kamaina sengminona yam kana hangami Linguini do tasingna thongba haitabni na moina hangaiba singdo mangonda pakum amata leiramte matangduda Remy do nan thoaga mai jakhum du da yauraki Remy do uchi ne ubadagi moduda thabak tawriba mi singduna tanaraga hatkedan tawami madubu Linguini la aga moi singduda hatanaba na harami maduda Linguini duna mayamduda harami aina ngasi phauda thongaga mayama putho ibase aina nate uchi sina tawbani na harami noina di thajaroi madubu asengmadi uchi sina tawbani harami mayamdo madu tabada sauningba subomi ngaksunga ami aduga uchi sina mabu thongma takpiri ne habdo madu tabada hena moida nga aga sauningami madu thajanabay damakta mai makokta hapaga masamdo chingaga mana sign tawba control tawdo uhalami madu habadagi Linguini se ngawra malena mayamda thajadabagi restaurant do thadoaga loina chatke tawrami chachu chatlami moi jakhumje thongma se mi ama khangradi thongba yade madudagi Linguini amadi Remy do matha sarami matangda Remy gi mapa uchi do lai maduga harai khoi singje thongba haibadi nate madubu nangdi hairibani nang haibani na khoi singdida kamain thongani kai tawani habdo amta takpiyu aduga khoi moina order tawai singdo thongwa ngamgani na harami madudagi moido thongge taromi matangda head inspector ama moi jakhumdida changai uchi singduna tawribado ubadagi uchi singduna order taroga head inspector do phana ba harami phajalaga moi store room da punsalaga thanami magi thabak tawa mi singdo loina chakhibadagi waiter su laitare madagi Linguini duna magi waiter oiraga moina order tarokpa singdo loina lawrami aduga somdana thong thakpa singduna uchi myamdana thong thaaga ngamnaba tawrami mapanda customer laiba singdo masi thong thaiba singje uchi sina tawribani habse moi karisu khangamde chingsu chingnaramde matangda ngasai college chatkibado college to laaga uchi singna thongibado urami maduga Remy du da hangami ngasi Ego na review law nabai damakta laiba se karibu pizza duno na hangami maduda Remy duna ratatouille pizza se na harami Remy duna ratatouille do sem saba hore maduga yam phadana semaga semba loraga order toropodo pige tawrami maduda somda Skinner dusu mi atoba saraga masu numitse
ꯀꯔꯤ ꯄꯤꯖꯗꯣꯏꯅꯣꯅ ꯌꯦꯡꯕ ꯂꯥꯛꯑꯝꯃꯤ ꯔꯥꯇꯥꯇꯣꯂꯤꯗꯣ ꯍꯧꯖꯤꯛ ꯁꯥꯕ ꯂꯣꯏꯔꯦ ꯂꯤꯡꯒꯨꯏꯅꯤꯗꯨꯅ ꯄꯨꯊꯣꯛꯑꯒ ꯏꯒꯣꯗꯨꯗ ꯔꯥꯇꯥꯇꯣꯂꯤꯗꯣ ꯄꯤꯖꯔꯝꯃꯤ ꯃꯗꯨ ꯆꯥꯕꯗ ꯀꯔꯤꯕꯨ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯗꯅ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯏꯒꯣꯗꯨꯅ ꯔꯥꯇꯥꯇꯣꯂꯤꯗ ꯆꯥꯕ ꯃꯇꯝꯗ ꯃꯥꯒꯤ ꯊꯥꯏꯅꯒꯤ ꯃꯇꯝ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯅꯤꯡꯁꯤꯡꯉꯛꯏ ꯃꯃꯥꯅ ꯁꯦꯝꯃꯒ ꯃꯉꯣꯟꯗ ꯄꯤꯖꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯉꯛꯏ ꯍꯥꯎꯃꯟꯈꯤꯗꯅ ꯃꯥꯗꯣ ꯌꯥꯝꯅ ꯉꯛꯑꯝꯃꯤ ꯑꯁꯨꯛ ꯍꯥꯎꯕꯁꯤꯕꯨ ꯀꯃꯥꯏꯅ ꯁꯦꯝꯃꯤꯅꯣ ꯀꯅꯥꯅ ꯁꯦꯝꯃꯤꯅꯣꯅ ꯂꯤꯡꯒꯨꯏꯅꯤꯗ ꯍꯪꯉꯝꯃꯤ ꯃꯗꯨꯗ ꯏꯒꯣꯗꯨꯅ ꯌꯥꯝꯅ ꯍꯥꯎꯋꯦ ꯍꯥꯏꯕꯗꯒꯤ ꯃꯣꯏꯒꯤ ꯉꯁꯥꯏ ꯊꯥꯏꯅꯒꯤ ꯃꯥꯁꯇꯔ ꯍꯦꯗ ꯆꯦꯐ ꯑꯣꯏꯕ ꯁ꯭ꯀꯤꯟꯅꯔꯗꯨꯁꯨ ꯔꯥꯇꯥꯇꯣꯂꯤꯗꯣ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ ꯃꯥꯁꯨ ꯃꯗꯨ ꯆꯥꯕꯗ ꯌꯥꯝꯅ ꯉꯛꯑꯝꯃꯤ ꯌꯥꯝꯅ ꯍꯥꯎꯕꯗꯣ ꯃꯥꯅ ꯀꯨꯏꯅ ꯆꯦꯐ ꯑꯣꯏꯔꯛꯄ ꯇꯥꯔꯒꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯎꯕꯗꯨꯗꯤ ꯃꯥ ꯁꯦꯝꯕ ꯍꯩꯈꯤꯗꯕꯅꯤ ꯉꯝꯈꯤꯗꯕꯅꯤ ꯏꯒꯣꯅ ꯂꯤꯡꯒꯨꯏꯅꯤꯗꯨꯗ ꯃꯁꯤ ꯁꯥꯔꯤꯕ ꯁꯦꯝꯃꯤꯕ ꯊꯣꯡꯉꯤꯕꯁꯦ ꯀꯅꯥꯅꯣ ꯃꯁꯛ ꯎꯅꯤꯡꯉꯤ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯂꯤꯡꯒꯨꯏꯅꯤꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯊꯣꯡ ꯊꯥꯛꯄꯁꯦ ꯃꯁꯛꯇ ꯍꯧꯖꯤꯛ ꯇꯥꯛꯄ ꯌꯥꯔꯣꯏ ꯃꯗꯨꯅ ꯃꯌꯥꯝꯁꯤꯡꯗꯣ ꯂꯣꯏꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯗꯨꯗꯣ ꯃꯁꯛꯇ ꯎꯠꯆꯒꯦ ꯀꯅꯥꯅꯣ ꯈꯪꯍꯟꯖꯒꯦꯅ ꯍꯥꯏꯔꯝꯃꯤ ꯃꯤꯗꯣ ꯂꯣꯏꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯤꯡꯒꯨꯏꯅꯤꯅ ꯔꯦꯃꯤꯗꯣ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯔꯥꯇꯥꯇꯣꯂꯤ ꯊꯣꯡꯉꯤꯕꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯎꯆꯤꯁꯤꯅꯤꯅ ꯍꯥꯏꯔꯝꯃꯤ ꯑꯍꯥꯟꯕꯗ ꯏꯒꯣꯗꯣ ꯊꯥꯖꯔꯝꯗꯦ ꯃꯗꯨꯕꯨ ꯐꯖꯅ ꯍꯥꯏꯕꯗꯒꯤ ꯊꯥꯖꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯒ ꯏꯒꯣꯗꯣ ꯐꯨꯗ ꯀ꯭ꯔꯤꯇꯤꯛꯀꯤ ꯔꯤꯚ꯭ꯌꯨ ꯏꯕ ꯃꯤꯅꯤ ꯈꯕꯔꯗꯨꯗ ꯏꯒꯣꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯑꯣꯡꯗꯨꯗ ꯌꯥꯝ ꯗꯤꯇꯦꯜꯗꯣ ꯏꯕꯗꯣ ꯎꯔꯝꯃꯤ ꯃꯗꯨꯗ ꯔꯦꯁꯇꯨꯔꯦꯟꯁꯤꯗ ꯀꯨꯛ ꯇꯧꯔꯤꯕ ꯃꯤꯁꯤꯡꯁꯦ ꯎꯆꯤꯅꯤꯅ ꯃꯗꯨꯁꯨ ꯇꯁꯦꯡꯅ ꯐꯖꯅ ꯁꯦꯡꯅ ꯏꯔꯝꯃꯤ ꯃꯗꯨ ꯎꯆꯤꯅ ꯊꯣꯡꯕꯅꯤ ꯍꯥꯏꯕꯗꯒꯤ ꯏꯒꯣꯁꯤꯁꯨ ꯃꯥꯒꯤ ꯀ꯭ꯔꯤꯇꯤꯛꯇ ꯂꯩꯕꯗꯣ ꯃꯗꯨ ꯇꯣꯛꯍꯜꯂꯝꯃꯤ ꯃꯗꯨ ꯈꯛꯇ ꯅꯠꯇꯅ ꯒꯁꯇꯣ ꯔꯦꯁꯇꯨꯔꯦꯟꯁꯦ ꯎꯆꯤꯅ ꯆꯂꯥꯏꯔꯒ ꯂꯩꯕꯅꯤ ꯈꯪꯕꯗꯒꯤ ꯒꯁꯇꯣ ꯔꯦꯁꯇꯨꯔꯦꯟꯗꯨꯁꯨ ꯀ꯭ꯂꯣꯖ ꯇꯧꯍꯜꯂꯝꯃꯤ ꯁꯤꯜ ꯇꯧꯔꯝꯃꯤ ꯒꯁꯇꯣ ꯔꯦꯁꯇꯨꯔꯦꯟꯁꯦ ꯍꯧꯖꯤꯛ ꯀ꯭ꯂꯣꯖ ꯇꯧꯈ꯭ꯔꯦ ꯃꯗꯨ ꯀ꯭ꯂꯣꯖ ꯇꯧꯕ ꯇꯥꯔꯒꯁꯨ ꯃꯣꯏꯒꯤ ꯑꯅꯧꯕ ꯔꯦꯁꯇꯨꯔꯦꯟ ꯑꯃ ꯍꯥꯡꯉꯝꯃꯤ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯑꯅꯧꯕ ꯔꯦꯁꯇꯨꯔꯦꯟꯁꯤꯅ ꯑꯇꯩ ꯀꯔꯤꯝꯇ ꯑꯣꯏꯔꯝꯗꯦ ꯔꯦꯃꯤ ꯔꯦꯁꯇꯨꯔꯦꯟ ꯍꯥꯏꯕ ꯑꯣꯏꯔꯝꯃꯤ ꯃꯗꯨꯗ ꯉꯁꯥꯏꯒꯤ ꯏꯒꯣꯗꯣ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯛꯑꯝꯃꯤ ꯃꯥ ꯈꯛꯇ ꯅꯠꯇꯅ ꯀꯁꯇꯃꯔ ꯃꯌꯥꯝ ꯑꯃꯁꯨ ꯍꯧꯖꯤꯛꯀꯤ ꯔꯦꯁꯇꯨꯔꯦꯟꯗꯨꯗ ꯆꯥꯕ ꯂꯥꯛꯑꯝꯃꯤ ꯁꯣꯝꯗ ꯉꯁꯥꯏꯒꯤ ꯔꯦꯃꯤꯒꯤ ꯐꯦꯃꯤꯂꯤꯁꯤꯡꯗꯨꯁꯨ ꯍꯧꯖꯤꯛꯀꯤ ꯔꯦꯁꯇꯨꯔꯦꯟꯗꯨꯗ ꯆꯥꯔꯒ ꯔꯦꯁꯇꯨꯔꯦꯟꯗꯨꯗ ꯍꯧꯖꯤꯛ ꯂꯩꯔꯒ ꯑꯁꯦꯡꯕ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯆꯥꯔꯝꯃꯤ ꯍꯥꯟꯅꯗꯤ ꯑꯃꯣꯠꯄ ꯆꯥꯕꯗ ꯍꯧꯖꯤꯛ ꯃꯣꯏ ꯑꯃꯣꯠꯄ ꯑꯝꯇ ꯆꯥꯈꯤꯗ꯭ꯔꯦ ꯃꯇꯥꯡꯁꯤꯗ ꯁꯤꯅꯦꯃꯥ ꯑꯁꯤ ꯔꯦꯃꯤꯒ ꯂꯤꯡꯒꯨꯏꯅꯤꯒ ꯔꯦꯁꯇꯨꯔꯦꯟ ꯑꯃ ꯍꯥꯡꯉꯒ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯒ ꯂꯩꯈꯤ ꯁꯤꯅꯦꯃꯥ ꯑꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯃꯗꯨꯒ ꯂꯥꯏꯛ ꯑꯃꯃꯝꯇ ꯅꯝꯕꯤꯔꯝꯃꯨ ꯃꯁꯤ ꯃꯇꯥꯡꯁꯤꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ